Service cut the security force in the Kapnabada Nupi Sire. Say the states the Tokiba no make Kapnabagi Taudox in the Sikiba Mawis, Saniga Contrasuri. Sadisar Kinarian Puramasum Dantower district Sigilon of the Labor Forest area, Amada Tokiba security force in the make Kapnabagi Taudo Amada Nupi Mawis Ama Shakri and a police na Fondo Crehari. Senior police officer Amana Fondo Pigimatunina, no make Kapnabagi. Numai Kapnabagi Taudo Ngarang Narayanpur Dantawad inter-district border Leva Abu Zamad forest area that Hokibinadi. Prime Minister Narendra Modi ga President Murmuga Wari Sanakri. Prime Minister Narendra Modi na President Draupadi Murmuga Ngarang New Delhi da Leva Rashtrapati Bhavan Unadana Wari Sanakri. President office na Unaba dugi Speaker Ama X Thaduraki. Prime Minister Narendra Modi na President Draupadi Murmuga Rashtrapati Bhavan Unakri Haina President office Nike. Modi na maki Japanam sum Sainagi numinini nini humni ki kongsat adugi matungda ngarang ahan boina wari sanakhiben hari mang khiba AGP lusingba sina phangli papham khangdana laikhiba Asom Gana Pariyat AGP gi lusingba Muzaffar Hussain Bor Narikala Thong Makha digi sina phangle hari AGP gi lusingba si hokhiba irai numi ki numidang na mang khibani lusingba si gi imung munung gi miyoi singna Muzaffar Hussain asi Assam gi asoba political goeba muknaba magi victim ni maki mi si political goeba mi hatni haina pen phongdokhi hari Atopa maruiba pau mana former Chief Minister N Biren Singa Speaker Thoksam Satyabrata BJP gi Manipur Pradesh ki State President oiriba Sharda Devi amasum ruling gi MLA sing ngasi Manipur gi Governor Ajay Kumar Balag Raj Bhavan da high profile VIP Manipur laktringa gi mamoinana unakhre hairi Modi gi khongsat ningba kainingai ni taramna okloi KLAL leba asigi miyamna Awa bataringai da awa manin tadna tumina lekhiba leba asigi Prime Minister bu kaidonungda kaukthokle maramduna Prime Minister Narendra Modi gi Manipur khongsat ningba kainingai ni magna Manipur da lakpata taram okloi haina Kuki Liberation Army Ladkhulun KLAL na phungdorakli Anauba su agreement gi matuina UPF ki kem ani thopsilagani mangana atopa maphamsingda hongdokhragani Haukiba September Mari da Kuki su militants Ministry of Home Affairs amsu Manipur Sarkar ahungi marakta tripartite su agreement sign tawna khiba dugi matungina UPF ki oina di makogi hana lairam liba kem singa du nauna hongdo hongjin tawragani duga KNO gi oina di haujuma ki oina makogi hana lairiba kem singa du hongdo hongjin tawgi wapibam amata laitri haina pawgi source amana hairi paw shuna makhata na hairi badi Kuki laholup singi apunba umbrella organization am oiriba UPF ki makhada punna Kuki laholup ni palai makogi apunba kedergi strength na lisingamaga Yankai Mapani, Aduga Atopa Kukila Hulup Sing umbrella organization or river KNO gi Makadana Kukila Hulup Tarale, Makugi Apun Bekeder gi Strang na Samaga Taraganituni, UPF Amazon KNO gi oin English Nganigani Pandagi Satnarakiba, show agreement Dugi Matungina, Lady Vesipuna Kem Taraga Marine Adubo, Handak Nauna. Tauna ki agreement adugi matungina lairam liba sugi kem taraga mari isigi manuna tampaki meditation namna tariba jaga sing asida lairiba kem taret amadi singi jaga sing da hongjinduna hana lairiba masing asidagi hanthan ba haini kana khibani hairiba yana khiba dugi matungina UPF ki makhada haujik lairiba samusang sinai kem asina Kangpokpi district ki cycle police station ki manung sanba saijangda Nabin Nalon Kem Asina, Susampu District ki Hengle Police Station ki Manung Sanba, Golan Court Belesta, Saleng Mongbung Kem Asina, Susampu District ki Sangai Court Police Station ki Manung Sanba, 3/5 Belesta, Selet Harmon Kem Asina, Tenopal District ki Sita Belesta, New Paisad Gilgalamasum, Songkhokzau Heber Kem Ani Asina Amat Oina Punshinaraga. Susampu District ki Hengle Police Station ki Manung Sanba New Saikota Thingsat Kem Asina Kangpokpi District ki Kangsu Police Station ki Manung Sanba Kharambo Baiphai Village to Khongba Loinana Haribi Kem Asigi Maming Nauna Langki Soi Kem Haina Maming Tholagani Senung Kem Ankangsu Village Asina Herzol District ki Parbung Police Station ki Manung Sanba Kangren Village Taduga Ngathelzang Ebenezer Kem Asina Kangpokpi gi Ze Thongkholui village to honglagani Mount Sinai kem asi thopsilaga haujik lairiba phaibatang amasum new daikot kem da merge toragani UPF ki oina pak sana hana lerama kem singi mapam amada hongdokhiba masum kem ani na thopsin bada yana khrabasu haujimo ki oina KNO gi lairiba designated kem sing asida dumak makhata na laihigani KNO gi ti gamnom kem amasum UPF ki Nazareth
5 amasum new kaikot KMT makhatana laikhigani hari maramdagi parent phawgi lambigi phibam ANPO na pendaba phongdokri nongju thagi matamda NH2 Imphal Dimapur lambi NH37 Imphal Jiribam lambi amasum maudagi Sakhama Bama phawgi lambi asadok sin taw yadraba maramna alternative route am oina Manipur amasum Nagaland phawnaba lambi am oiribe NH 139A maram parent phawgi lambi gi hausu yamna khudong thiningai oina leiriba phibam si sarkar gi masum mari lena basing gi mekedi gi karimata thoksadana leiri haina Naga People's Organization ki mekedi gi yamna kana pendaba phungturaduna work agency sing hariba lambi asi athuba matamna semna ba akan mo wapum katham nakli Imphal Dimapur lambi yadabadagi maram parent lambi asida hokiba thak kya heavy vehicle yauna gari kya sathok sin tawduna lakrabus mari leinariba work agency singna karimata thoksadabana lambi gi phibam asi hainingai leitana phatri Nagaland gi mapam kya da landslide thokpadagi hariba lambi asida heavy vehicle sing divert tawduna Imphal tamna nomgi tangai phadaba pochai sing pushilakibani hari Manipur thugaina bo honaragabdi merger agreement review tawsaiba ngamba mihut khanba matam oire Central Lengana Manipur thugaina bo honaragadi mainland India amadi Manipur gi marakta leinariba merger agreement amukna hongnana khanasi haiba ngamba miyangi mihut khanba matam oire haina hanagi MLA ki anana phongdokri Coordinating Committee Nauria Pakhanglakpa Assembly Constituency Sinduna ngasi Imphal gi Kwakaital Akham Laikai da leiba Nauria Pakhanglakpa Assembly Constituency ki hanagi MLA ki anangi yumna pangthoki ba political scenario of Manipur, the past, present and future in the context of the Manipur Merger Agreement 21 September 1949 haina thoramda hanagi MLA ki anan hai lamdam asigi puari hauju odiba phiba masi khwaidi gi lebuk thiba matam amani hain lobi hai sai lising ani henbigi puari leijarak lamdam asi hauju kari thoklagadi gi haiba tamangam da bigi phibam da leiri lamdam asigi phurup kanjana banga sigi khana nainabigi thoramasi pangtokpani haina suman phongdokhi Manipur kanglon kaina sanglakhiba illegal immigrants sing maitai da atamna onsilaga mihat mipun amadi yumai thabigi thongsa tharaktuna isagi iramdam da maitai singna national highway da satpa yahandraga buffer zone thamjinu lenga ki mekedi gi su extend toraba matun national highway da athingba handokani haina kokishna sa tharakpa thawong BJP gi lenga na tumina yengdu leibi ki maram karigino sahi lising ani henbigi puari leiraba Manipur ngak senbada asawu thaudang lauduna rakliba maitai furupu BJP lenga na yuanbigi mong asi tahonjaningde lenga na Kuki khulai paiba singa su extend topam thokti haina makna makhata khiena su paus ta makhata na palakli National Highway hangdokpigi wapam BBCC na yaning da phungturakli National Highway 2 da free moment lehanduna tangai phadana sangdaba yadaba pochai sing hondok hunjin tahonbaga loina na miyambu maning tamna satpi yahalagani haiba Ministry of Home Affairs ki wapam village volunteer coordinating committee BBCC kawba Kuki singi lup aman akan mamonu yaning da phungturakli haidi Loinana Ministry of Home Affairs na phungdorakhibagi matungina Kokizo Council KJC ga yanaraba matungna National Highway 2 hangdoklagani haina Press Information Bureau PIB gi website ta phonglakpa thingnari September 3 da Ministry of Home Affairs Manipur lenga masu Kuki militant groups sing nauna semdoklaba suspension of operations kuyak pinabagi wapam su website asida thingnari National Highway hangdokpagi matangna Lokolakdiba Taurang si nakal namati giba miyang di yumpam oraga lorakpa PDF ni hainisu paus ta makata na phongtoki duga tendang asum na miyam na thamjaramge haujikoi na di miyam paus matan se lusinjarage amasum makata ba no update miyam punang ngamina saina channel si ki mekedi gi mangpham da makata na thamjari makata ba no update miyam punang ngamina si